Hello mayam ngasidi ai French fries semba oina sum utjage na tawjabani ai same size ki alu ani lojare kharabudi manade ado French fries tawge hadi alu di khara sawba law tare ado tairoi besu law tare hanbada khoina magi size to phajana equal oina bagi manana bi damakta mai side mari se khoina kakthat pirani khara gara ko ado French fries se alu angamna tawradi yam hawi kegino da mai manung dam tairoi benina ko ado side alu angang wasu phangde lockdown ga oi benina aduna ai sigi alu se dum lawre ado alu se lawba matungda koina hana sumaina pana ko slide oina ka ani ka alor ko matungda finger size French fries ki finger size to alu du gi mawong do yenga ka tare ayam tam na kakse ke ginoida chawba mana gidradi fry to bo matam da khrama mungani khrama muloi aduna khoni yari ge pot hedi fry to bo su thong bo su po se same size da kakadam na tadi munba gi sang sim mana deba ai sumaina ka to sigi sang sida kaba matungda plain ising se lawraga 15 minutes ki oina tingaga thamani haidi soak tawrani magi starch sinje sakhina ba 15 minutes ki matungda ko khutna smaina kharagara magi starch se lokthok pi gadaba starch se yam yaudri khema se fry to ba matamda crispy oidoini adulega ai fazana drain tok thoni drain to bologa mohana ani ro humla fazana sam thoni ai sam balore aduga ising ama hana ino thangalaga thami wa moiba sawbana tabako sidai sida hojiki potato singji alu singse blanch tawbirani minute ahumni oina kaigino ida mangonda madu blanch tawbuduna horen crispy oidoni fry ba matamda fry tawba matamda smaina khitang slightly yellow orakpa kansida khoina lokthobi gadaba to smaina orakpa kansida maje sawan gadaba nate ai lokthok sare mai slightly yellow orabani aduga khoina plate oibiyai any pot patra ma oibiyai ko da phasana drain tawba matungda lokthokpiraba matungda makhum khumjan biraga to sumaina oigadaba masuse slight yellow aduga ai deep freezer da pung amagi thamani 1 hour gi oina ai 1 hour fare aduna ai thau sale thau sisu medium da dum aduga fry tawba hore fry si pura 100% mulhan gadabna te 80% 20% amana second round ama mu fry to gadabni kuna sumaina mai kai mari makta hotlaga yengbi gadabani marak marakta aigi se 80% oire aduna ai lokthoni si to sumaina si pura 100% cook tawde 80% khatani cook tawse next fry da mo 20% to tawdaba ay mu thang sa hale aduga 20% cook tawno 1 minute mu thame pura cook tawre gi French fry se adu pura fry to bologa koni pepper degi salt chili powder hapaga kwa akoi sumaina salt
degi pepper chili powder hapasu ya aduga sumaina toast tawbigadaba haidi khapkadaba khapadi mase eri oiraga akoigi nungsit chi changa mase crispy oy ma ingdaraktiba ko ino so khain khapigadaba agi channel se nungsibiu like to view subscribe to view thank you for watching.